Thogliba irang asida Churachandpur dagi lanjellaktuna Thangga da hangba relief camp ta leiba meeoi ama sakhangdaba meeoi singna nongmei kaplamle SKTV news na phangba paugi matungina thodog asi ngase yupung 8 lom chaba matamda Bishnupur district ki manung chana Kaibul police station konba Thangga moirang themda thokibane Pausagi matungina Thangga moirang themda leiba Thangga wangma high school relief camp da Churachandpur yaifakol dagi lanjellaktuna leiba sawaijam dhanabir cheikunganipan apokpa S Rajan hairiba meeoi ase gari machada lakpa sakhangdaba meeoi anina relief camp manakta nongmeina kaplambani hairi Thodok aduda sawaijam dhanabir masada nongmei Maru mari pankhi Thodok aduda soklaba sawaijam dhanabir Imphal gi North AOC da leiba Ras Medicity da pukhatuna laikannakhare hairi Housing maki oina dhanabir bu yamna kanana karigi maramgi damakta nongmeina kaplamle banu haiba chapchana khangba ngamdri atopa thodok amada nangarang numidang pung 3 nifurom taba matamda Bishnupur district ki moirang police station konba moirang khuman lekai de leiba salam jibon chahi nifun homdoi apokpa leikhidraba SK show hairiba meeoi asigi yumda sakhangdaba meeoi singna nomei kapselamle hairi police age phangba paugi matungina Maruti 800 amada lakpa sakhangdaba meeoi singna salam jibon gi yum tamna anakpa maphamdagi nongmei rawnani ahum kapselambani hairi Adumainamak thodok aduda thoidokpa asok apandi yaukhide thodok thokpamda police-na yengsinkhibagi loinana kapthokraba 9mm gi tokningani phangbangamkhi makhatana thodok adu gi matangda police-na case ama lokhatuna thijinbagi thabak chathaba haukre hairi